Laingangna Bisnupur district ki Tronglaobi ki laikai singak senma ngamdrabara. Tronglaobi maning laikai ki lanjenari ba IDP ani ki yumda bomb fit taromli. Mamang thagi taruk amasum taret ki lona ba ihingi nongai matung pung amaga minute mangarum tarakpada Bisnupur district ki Moirang police station na konba Tronglaobi awang laikai daliba mangal ngamba oinam ki imung na koki teorisina mapangal kalaba bomb ama kapsilak tun imung na pokhai bedagi Mama na kuondra tumliba pikliba angang ani bom masin na pan badi ki lekat na bada kan mangam dina lay kitaba masum angang ani gi mama pusu bom masin na pan badi ki lekat na kiba tawdok pu yaning da bapfong dok tuna miyam na akan makongjang sangsilak badi ki laingak na curfew masum internet power thingsin duna laksin na bohona kraba matungda Tronglaobi maning laikai gi Guru Khana haina khangna mafam da leiba lanjena kraba IDP miyoi ani gi yumda mapangal kala bom sing fit tawduna thamlambana Manipur laingak na district asigi Tronglaobi ki laikai singak senba ngamdra bra habi gi wahang hangnarakle Moirang police station gi jurisdiction manung saliba Tronglaobi maning laikai gi mafam asida leiba mi leinadraba tungan bi yumanida mapangal kala ba improvised explosive device IED sing fit tawramli habigi pau phangudigi khongol lirubada phanglakhiba report singna hai IED singasi laikai sida leiba ningthausam ibom sa si yakhaigataruk amasum konjengbam ramo sai kunthraga apok palaikidraba ki indugi yumda fit tawramani makhoi anigi yum ani sigi manungda amagina yotna bar panba thona malan silaktuna IED edu wire na battery da connection tawraga pokhai hanna ba tharang tawramani yum amagina mamang thongi parda gi phida punsilaga plan tawramani hari thaudo osigi pauta badigi police na bomb disposal squad ki expert single loinana garang numi jung matungda bomb fit tawramni be imung ani sida khulai tuna sangsilakuna bomb ani dugi phibam section da yenglaga garang numi jung matung pung 10 ga 9 minute nifuga mangarum tarakpa pokhai hanna laktoki fit tawramliba bomb animak bomb disposal squad ki expert sing na pokhai handana yamna section na bomb sing adugi part sing mathang sidolaga pokhai roitaba mawongda lathokibani bomb expert sing na hari bathaba satharaba matungda bomb sing na Moirang police station gi officer khana lusingba personal sing na sistoraga mokhi custody da thamkhreari report asina bakhata na hai Mei Hounare listing ani ga kungo humdoi digi haurakhi ba lan maram oiraduna mayum thadokuna lanjena khibadigi haujik phaba Moirang gi tuan relief camp sing da sangjapam lorokliwa yumbu ani sigi yumda hairiba IED sing asi fit tawduna lairi habisi Ngarang ayu angan bada khanglakibane hari thaudo asigi pauta badigi Moirang police station na bomb sing asi bohak thengna na miyoi singna report tawrakibani report asi phanglaba matungda police station asigi officer sing lusingba personal singna yum ani si tamna laktuna yengsinbada report asi asum oirambadagi panthadana Manipur police department gi bomb expert singbu control tawrakliba criminal investigation department CID technical gi ASP da pau pirakhibani Moirang PS ki mekedi gi bomb sing asi yariba makai atuma matamda pokhai electric da dispose tawduna lauthok pinabagi dama CID technical gi makhada leriba bomb disposal squad ki expert sing thavirangna ba haijarakibani hari papangal kalaba IED ani fit tawramni bi yum ani si leiriba Tronglaobi maning laikai Guru Khana hairiba Wapham asida Meetei-kuki yum yankairom lerabani laikai si singya ga nakna leiba khulni Mei Hounare English singa ni ga kungo humdoi digi tam thiraba lan asi horaktuna koki theory singna khul asigi yum khara mai thaba horakpadigi laikai sigi miyoi sing lanjena tuna relief camp singna sangjapam loroklibani serak sida handak numi khrani ki mamangda relief camp sing sangjapam lorokliba miyoi singi maraktigi kharadi laikai sida leiba mayumda hanjinna ba thorang toraktuna tractor sijinaraga darak mong songama sum napi na sing sengdokna ba khoidokpigi thabak sathaba haururabani hari IDP oirakliba kunja sing hariba thawrang asi tawrakpadigi soidana laikai sida leiba yum singi yumbu sing hanjilaktuna mau sangum leiraragani haibadigi bom ani si yum ani da fit tawduna yum sing asibu thuwaina bo hotnaramba oigadra natragana mamang irang horakpa matamda fit tawramba oigadra haibasu hangningai ori matam kharagi mamang na su saiton nganu konda leiba lanjena khibadigi mi leinadraba yum ama bom pokhainduna ama ata thuolamba lekhrabani thaudo si thokli tabadigi yengba lakna khiba misam sing su amu hana bom amaga pokhai laktuna nupi amaga nupa amaga bom masina panduna sokiba thaudo lekhrabani ngarangi thaudo asigi matangda ngarang numidang pung 3 minute 9 tarakpadigi hauraduna
Laikai sibu konsiliba 7 Gangklawai Jila Parisit ki member ni haiba Motum Bir Chandra se yakai ke tarukta telephone dauduna ngarang Tronglaobi maning laikai guru khana haidiba mafam sida kari karam thawdok sing thokiba leibagi hain hanglubada makna kari su thoidok thokibagi pautadri ayuk tadi job card subu singna thabak subudi lekhiarki M Bir Chandra hanglubada makhatana bomb pit tarom libe yum ani lairiba Tronglaobi maning laikai gi mapamasi ward number 6 ki manung sali yum singa si buffer zone haiduna sangthok sangsin ya halaktri mapamasiga irap lapna dana suknatagi meter sani rom tamak lapna leiba mapamni magna member oiba 7 Ngangklawai Jila Parisatna konsiliba singna Ngangklawai Gram Panchayat Tronglaobi tera khongsangbi Gram Panchayat amasung Turubung Gram Panchayat ki mapam singna herki Bom thamlamliba imung anigi yumbu sing oiriba ningthaujam ibomsa amasum konjangbam ramboga wari sananaba makoi anigi mobile number sing leibra haiduna hanglubada M Bir Chandrana n ibomsa gi diliti dubu ke rambogi di lei haiduna mobile number ama pirakhi Indigo Imphal gi manager gi yumna bom langsilamli Nahanumidang amasung ngarang ayuki lona ba hingi nongyay matung pung taragan ito minute ni fuga mangarom tarakpada Imphal East District ki Kwangpal khaidem lai kaida lebi Indigo Imphal gi manager ni haina haiba ningthaujam Sunil apokpa lai khidraba L sawgi yuna sakangdaba singna .36 ki high explosive grenade ama langslam ne hadi grenade adu maha ki Rhino na khaba wall phauzilaga ka manungna tarki adubu pokhai ki di thaudo osigi pauta bat ki police na bomb expert singa loina na laktuna garanu ngalamdai pung aniga makhairum tarakura laktholaba matuna porampar police station assist okre hadi Kongbamarugi Wakal range ta kuki militants gi bunker taragumdoi lakthoktan lairi khunjasing Imphal East District ki manung sanba Kongbamarugi Wakal range ta Hausi kuki militants ki anauba bunker taragumdoirom security force gi naton sumang da lakhok ngamdana laidi hena manak nakpa khunjasing na phungdorakli Wakal range ki manak nakpa khol gi khunjasing na phungdorak gi matungina Kongbamaru Wakal range ki maning thangmo singthak ta laidiwa kuki militants gi bunker asidagi nangpok romda meter sani rom satlaga taragani pansuba Assam Rifles ki post amasu laidi haukibe April kungani thoidesu kuki militants na numidang pung taruk rom tabada Mai khang da leiba tare suba MR gi post na nongmai maru kunthraga mangarom kablak pagi thaudok tuda MR na nongmai maru tarom position loraga khut han kibada Wakal range gi taragani pansuba Assam Rifles na launa bagi thaudok laikri Kongbamaru gi laifam da Meetei singna maning tamna lai khurumba lakpada apan mapiriba Wakal range da leidiba kuki gi bunker taragu humdoi lapthokan khinaba khunjas na Manipur lenga ki miyeng sing silaktuna hauzik phawba kuki sing gi bunker thamliba sigi wanto kari no halaki Myanmar ga taina ba Churachandpur gi kilometer kunga tre sangmangam khaipani sambal khaba hona bu warep nauna amuk lokri Indo Myanmar border gi Myanmar ga taina ba Churachandpur district ki kilometer kunga tre rom sangmangam khai gi saruk sambal khaba hona ba thabak sing pekhat paukre hadi Thajawi aba maphamdagi phangma pawgi likhunna phungdokpagi matung ingadi haukiba me tareta Chief Minister Wai Khemsa na lusingba lainga ki phamkibi state cabinet ki miphamna Manipur gi Churachandpur district ka Myanmar ga taina ba ngamkhai gi saruksing fencing khabi ayaba pikhiba laikhri Indo Myanmar border gi Myanmar ga Churachandpur district ka taina bi area si border pillar number 43 dagi hauraga border pillar number 47 phawbani puna kilometer kunga tre rom sangmani border pillar number 43 dagi 47 phawgi Manipur Torial gi noksup thangba kilometer kunga tre rongi saruk asi India government ki home ministry na border fencing gi thabak hongna bi tangai fataba thabak sing pekhat pawkre haina phangba pawm gi likhun na phungdokti border fencing tawudri border pillar number 43 dagi hauraga 47 phawba fencing tawgadaba apun balam gi saruk asi puna hectare marfu khar henmu foigani haina panari Churachandpur district amasu Myanmar ani ki taina ba border area da liba fencing as sokna hangada ba Churachandpur district ki border area da liba kunsing lamapu singi compensation pina bigi Wapham Manipur lenga ki mikedi ya ba pikri Ministry of Home Affairs na lamgi compensation gi senpham singadu putokada bani Manipur gi Churachandpur district ka Myanmar ga taina ba border area gi sarukta fencing tawna bigi Wapham si haukiba sai English ngani ga kunga manga gi November tha dagi pending lerakibani haina palladuna pawgi likhun singna hai Churachandpur amasu Myanmar ani ki taina bada lebi area gi border fencing gi Wapham si
Chief Minister Wai Khemchana lusingba BJP gi lenga asina yamna maru oina lawbaga loinana Manipur gi hauji oiriba phibam asida tangai fadana tawdaba yadaba thabak ni haiduna handakta May 3 ta phamki state cabinet ta puthoktuna khanabaga loinana fencing townabagi warep lawduna ayaba pikhibani hairi State Cabinet na fencing haunabagi warep lawkhibaga loinana lam mapusingna pifam thokpa compensation gi sanpham piduna athuba matamda Ministry of Home Affairs na border fencing ki thaba asi horabi hairi India amasu Myanmar ani gi tainafam border gi asang basi kilometer lising amagi satruka nifugo humdoni Myanmar gi ngamkhai pulliba state singna Manipur Nagaland Mizoram amasu Arunachal Pradesh ni Manipur gi Mori area da hanadi gi hona kilometer mapan khara hena ngamkhai sambal khaba loikhibe gi mathakta haukiba matam kharagi mamangdagi hauk makhasa tharakiba sing yauna India amadi Myanmar gi kilometer lising amag satruka nifugo humdoi sangba ngamkhai gi manungda kilometer samri rom sangna satliba sai English ngani ga kunga taruk ki Mars saruk fencing tobul oikrabani Panbaya abadi haukiba sai English ngani ga kunga mari gi February tarukta Union Home Minister Amit Shah na India amasu Myanmar gi tainaba kilometer lising amag satruka nifugo humdoi sangba ngamkhai sahi taragi manungda lupa crore lising kuntraga matoi sangna ngamkai sambal kharaga na hena laukthokhi bani hari Union Home Minister na laukthokhi ba du Manipur gi sarukta hanadagi sambal khaduna lairaba kilometer mapan khar hen ba dugi mathakta kilometer kunsu sambal khana ba sanction tokhi ba loinana Manipur amasu Churachandpur kilometer amamamgi hybrid surveillance system HSS ki mawong sambal khabi Wapham lakthoktuna thaba okibani ngamkai sambal khabi gi Wapham laktthokpa natana Myanmar amadi India gi marakta ngamkai phauduna kilometer taraga taruk sangsinanaba yaba free movement regime su suspend tawragani haina lakthokibani adumoina akanba pressure sing lakpadigi hana kilometer taraga taruk sangthok sangsin tawba yaramba dugi muhutta authorities sing check tawraga kilometer tara sangthok sing tawgi yaba lairi Manipur hauki basai English ngani ga kungo homdoi de Churachandpur gi horaktuna Manipur gi tuan mafam sing sandurakiba misimina amadi maihau langpok mayam yauduna mi lesing humdra rom mayumda leiba yahan kidaba irangi maram singi manungna Myanmar digi ngamkai lansin dun sangsilakpa miyoi singna Manipur gi yalaumi saraga laisilakpa gi wathoksu amo oikhibani hari ZLF ki commander in chief hari Nauna Siamani haiba Jaumi Singi Lan Haulup Zaugam Liberation Front ZLF ki Commander in Chief Churachandpur District ki Namjang Khunni ki Assam Rifles na fari Paugi Likhun Sing hai Assam Rifles na faraba miwedu ki maming Binsit Pumjamang Taithol sai nifuka mathikawi miwedu hoki bithangja numitu Churachandpur Police ka loinana Assam Rifles na Lamjang Khun koisil thi humbi ki thabak sing sa thabada fogat pangam kibani Operation atu mahakna lairamba mafam aduda security force adu ubada nanthok senaba honabadigi tanaraga phakibani hari pumja mang taithul asi namduna sen khaiba irang asina lanjenaraga lariba miyoi singi maraktigi lanhaulup adugi kedar oina recruit tawba masum nongmai yauna khulai sing amadi drug lalonbigi thapakta senai haiba khangmangam hari Manipura khumja English ngani ga kungo homdagi me ahumdigi hauraga tholak libe irang asina tuan khulai paiba lup sing senabagi Wapham laidi amasum madugi saithing haujiksu makha satharaga laidi Saliba tha asigi tareta khulai paiba singna ngamkai lansilaklaga Manipur gi manungda laidiba khun ahum namli wangli amasum soro khunda ayu angan bada landa aduna yum kya mai thadokibani tuan bada hulup singna khun singda landa aduna satharak liba sina lamda masigi setmilona sawna saking pibaga loina na miyam gi hingbagi punsi ta sawna akaiba thongani asiguma tanpham asida anaubu khulai paiba lup sing semgalakpa sina irangasi hena pakthok sakthok hanana maram ohenbaga loina miyam gi punsi masum lanthum singda hena amang ata tholakpa yabigi akiba lairi henisu pawsta makatana phungdokli Home Minister na Kuki narcotics sing kan khana ba hotnarabra Kamjong district ki namli wangli amadi soro da militants na landarak pagi matang da state gi Home Minister na phongdoki bu Wapham adu Kuki narcotics sing kan khana ba hotna ba mali haina tangkhul nagalong TNL gi working committee na thadorak pa chirol amana phongdorakpi siol sin hai Kuki militants na Kamjong district ki namli wangli amadi soro da tha sigi tare ta landarak tuna yum kya mai tharam bagi matang da Home Minister na tha sigi mapanda Thaudok thukliba mafam sinda laktuna phongdok lamba Wapham asi yamna lebak thibani Kamjong gi landa aduda foreign aggression gi Wapham leiti haina phongdokhiba sima yamna lebak thibani haina panladuna
ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯋꯥꯡꯉꯤ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯌꯨꯝꯃꯩ ꯆꯥꯛꯈ꯭ꯔꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯛꯂꯤ ꯁꯣꯔꯣ ꯈꯨꯟꯗ ꯍꯦꯛ ꯂꯥꯟꯗꯥꯕ ꯂꯣꯏꯕꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯥꯛꯂꯒ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯁꯣꯔꯣ ꯈꯨꯟꯗ KNABꯅ ꯂꯥꯟꯗꯥꯔꯝꯂꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯤꯠꯅ ꯎꯍꯧꯕꯁꯤꯡꯅ ꯂꯥꯟꯗꯥ ꯑꯁꯤ ꯉꯝꯈꯩ ꯂꯥꯜꯂꯒ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ KNABꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯊꯛꯇ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ KNABꯅ ꯐꯥꯖꯤꯜꯂꯨꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯅꯨꯄꯤ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯟꯕ ꯉꯝꯂꯦ ꯐꯣꯡꯗꯣꯛꯈꯤꯕꯅꯤ KNAB ꯑꯃꯗꯤ ꯅꯥꯝꯂꯤꯒꯤ ꯚꯤꯂꯦꯖ ꯚꯣꯂunteer ꯏꯁꯇꯔꯟ ꯖꯣꯟ BBEG na tangkhul naga nupi ama phaduna pukri haina mayek singna Assam Rifles ki sirol amana phongdokhibani haiba wafam su sirol asina phongdokli siol asina hai kamjong police na hiram asigi matangda somoto case ama lokatkiba laikhri KNAB gi khulai matik sana paiba miyoi yankai humfurum laktuna soro kunda lebi yum sing mai thaki Indo Myanmar border landuna terrorist ki attack sing chatharaki haiba wafam kamjong police na lokatkiba FIR du da pali ओरिबा फिबम सिंगसी लैना लैना होम मिनिस्टर ने एक्सटर्नल एग्रेशन की वफम लेती है कि वसिमा यामना लेबुथिबनी हिरामसिगी मतंग निंगथीना सेंगदोफम थुई हाइना पल्लदुना हिरामसिगी मतंग ऑफिशियल ओइबा रिपोर्ट अमा लेंगाकता पिरकप लेत्री हाइनसु होम मिनिस्टर ना फोंदोखिबा लेख्रि अदुबो कामजोंग पुलिस ना हिरामसिगी मतंग FIR रजिस्टर तौरिबसी करिसु खंगदब्रा कनाना होम मिनिस्टर की स्टेटमेंट अदुगी मसाक पिरिबनो युमफम सु याव यावदबा अमदि मियामना लाना लमजिंग याबो वफम सिंग करिगिदमा होम मिनिस्टर ना थमलिबनो होम मिनिस्टर की वफम असिमक डिप्यूटी मिनिस्टर नेमचा किपगेन की थाविन सिल्ला हंगलखि लंदा असिगी मताना सोकलिबो खुनसिंगना फुंगेर असेंबली कॉन्स्टिट्यूंसी की MLA ना लाक्तुन यिंगसलबा मतुंग लंदा असि KNAB अमदि PDF मिलिटेंसी ना सथरमबनी लोइना लंदा असिमक एक्सटर्नल एग्रेशन की थवोंग हैना फोंदोखिबा लेख्रि हबो वापम थमलदुना लेबा असिगी कॉन्स्टिट्यूशन की मखाद वसक लौदुना लैदिबे MLA मना फोंदोखलिबा वापम असि मसिन थीबनी हैना होम मिनिस्टर ना हाइगदोरिबा हैनासु सिरोल सिदा फोंदोरखलि मी अमा कार मनुंग नुंगमैना पांदुना लेरमली इम्फाल पुलिस स्टेशन की मनुंग सनब कैसामपाट अहेबम लैकाईगी लनगई मपादु वाइदा ngara nungthil pung mari rom tarakpa du waida mi ama makok nungmai maruna panbadagi soklaga leram haidi press na phangwa pawda soklaba mi adu sangai pro FCI road tagi naurem asok saini fuga manga loinabi paunam thuibi kawi solaba mi si housing not AOC da leveras ministry hospital laikanani solaba asok Hyundai baran gi manungi back sita tadun leramani maphamaduna nupa amaga nupi amaga puna makoi hum car du lakmina bani haina spali